Umangkanba haibasi government ki mathauni masida aigi mi gi haiba yengloi forest department ki personnel sing Khutai Piragani forest guard oina reserve forest area da deploy to bahuragani haina CMN birena phongdokre wafam asing asi forest department sinduna Imphal SK Nongmaiching ising chaibi area da humputara humdoi suba Van Mahotsav kamari lenana pangthokiba Mars tree plantation ki thoramda phongdokibani ngasi ki thoramadu da forest and environment minister Chiaits Biswajit Chief Secretary Rajesh Kumar, Rajesh Sabagi MP Lesemba Sana Jauba Amadi, Forest Department ki Makok Tongba Official Singh Kayana Seryaki. Thoramadu Mari Thoramadu Mari Lenana, Mahakna Makha Taraduna, Lona Ayaba Piriba Mafam Singda, Laibada Sarkarna Karigumba Hiram Amatada Athing Bapide. Madudagi Henduraktuna Umang Wamang Koktoktuna, Yum Sajinba, Laisinbagi Tabak Sataraklabadi, Gaba Menasu, Tumina Yengduna Leroy. Chingi lamda khundaduna leiriba khul sing asida sarkar asina ngasi fawbada ayetpa amata pikiba leite Indian Forest Preservation Act ki makhada reserve amadi protected forest area ni haina lakthraba mafam sing asida khud thingjin biganu haizabani masida miyoi kharana lanai gi oina interesta politicize tawna ba hona biganu Hauzik Malem gi oina aying asa nongju nungshada chawna ahongba amal laklibasi aikhoina umang wamang kokthokpadagini haibasi aikhoi khangminasi Chingmaida haujaramba upambi kaya kokthokduna mahausagi khal thugairubana ngasidi mafam kayada landslide thokduna misimina fauba yauri masipumnamak asi thoktana ba hauzik paliba lengak asina paikhalakliba Green Manipur mission asida miyam hupna sarpyaviu Mahusagi khal kaitharaklaba Manipur asi hanagi oiramba Manipur du amuk hana ohelasi haina mahakna haiki yam kanna handak forest department gi momentum lai aduga forest department koi loina forest professional sing husi Khutai Piragani loina koi Khutai license moida issue tokre Khutai issue tokre ngarang Khutai pai si training yok dodi adamina koi pangai gi training center da koi training to holakpani adu moi training pass tok duna ngarang loikre aduna jaga reserve forest level protection forest level matamda with arms akhoi gi forest guard sing loina akhoi thammagani ana moi do power pigani any violation of act madudai moi ain gi matung ina thabak tong na gi chapchaba akhoi sakam tor ga leiroi akhoi nonjer ga leiroi government Maramdi government ngasi tawrisi praja miyam gi ngasi gi mirol amadi tungi mirol kanna bani akoi threat chaloi akoi political pressure to tawro chaloi sidai akoi politics hanaba miyam to suyaroi Hauzik nimit kharani asida COVID-19 nabagi sang hengalakli basagi matangda TOMTV na hangba wahangi pakhom piraduna mahakna hai mafam kharada COVID-19 sandorakpagi chang asi nemtharurabani Adubu, handak namit kharani asida amuk nahonana COVID-19 sandorakpagi sang asi tapna hengalakpagi mami tari. Masigi yenglaga lengak asina airport amadi atai entry point singa monitor tauba hongnaba instruction piba hokre. Miyamnasu isa gi safety gi damak marks upa hobiro. Police na faraga namdana marks upagi hainabi thadoklase. Laisat asi sandoraktri ngaida laksinaba lengak na hotnaragani. Masida miyamnasu cooperation pibiu haina mahakna makataki. ngasi se koi formal order wani thoktri adu mayam da ai khoi dagi singna akoi kidang checkson badra ka le aduna mark se khoi amuk uppagi drive sima mark se uppaji haurasi ene mi anda appeal tawningi nampu tawna ta police na pharaga kano marks uphan bana ta penalty lohon baduna ta ai khoina laina sidagi sandokna ba ngathokna ba ai su yauna aisu ngasi di upaktre mathang dagi dai umnara ba tawrge mayam ju umnara si ena yadmaina appeal tawningi